Moreda Sagaliba IB Manipur Police ke building ki damak tanung lengoi thaba chatkiba truck amade maitai Pangal Driver amasung handymen kuki gi shingna sakhangdaba meeoi tamthina purakhre. Thogdogasi Moregi Mangasuba RB post manakta laiba M Chano village dangarang nubidungba matung punguma makhairum chaba da thokibane. Police agi fangba pawgi matungina thogdog asida Sening chita hingauraba meeoi ani dude Imphal iski manung chanba kairangdagi MD ila chai kunga taret amadi MD imen chai kunga mari ni haire makoi anina More police station yoksalakpada sakhangdaba kulai paiba amadi lichai paiba meeoi kharana khamlaba matung thongodu chathakibaga loinena truck adu busu phajinduna thamki numidungba matungda pung Aho makhairom chaba aduaida makoi animak thadoraktuna More da leiba manga suba sam rifles camp ta first aid pidaba matung Imphal yoropang hamke Phajan kiba truck adu More police ki kangbuna khongul lirubada bypass road ki khara changlaga leiba mapam amada mai thadoklaga leiramba thengnarkhre Thodog adu ki matang da police ni case am register tawduna chenaba meeoi sing fanana ba thabak lokhalle hairi